ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯗ ꯋꯦꯗꯤꯡ ꯕꯣꯛꯁ ꯍꯥꯏꯕ ꯑꯑꯣꯟ ꯎꯄꯨ ꯃꯆꯥ ꯆꯩꯅꯥꯒꯤ ꯁꯍꯔ ꯃꯆꯥ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯁꯇ꯭ꯔꯦꯁ ꯁꯤ ꯀꯧꯋꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯂꯣꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯑꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯨꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁ꯭ꯔꯤ ꯁꯥꯡꯂꯤꯡ ꯀꯧꯋꯦ ꯁ꯭ꯔꯤ ꯁꯥꯡꯂꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯨꯒ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯅ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯊꯣꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅ ꯈꯪꯖꯔꯝꯗꯦ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤꯁꯇ꯭ꯔꯦꯁ ꯁ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯍꯤ 13 ꯆꯞ ꯆꯥꯅ ꯁꯨꯔꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯁꯤꯟꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯔ ꯃꯌꯨꯝ ꯑꯗꯨꯗ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯃꯤꯁꯇ꯭ꯔꯦꯁ ꯁ꯭ꯔꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯎꯊꯣꯛꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯁ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯣꯞ ꯇꯣꯞꯄ ꯈꯨꯗꯣꯜ ꯑꯃꯁꯨ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯄꯤꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯒ ꯎꯄꯨ ꯃꯆꯥ ꯑꯃ ꯁꯤꯡꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯑꯔꯪꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯤꯜꯛꯅ ꯌꯣꯝꯁꯤꯜꯂꯒ ꯃꯇꯣꯟꯗ ꯆꯤꯜꯅꯤ ꯑꯃꯁꯨ ꯎꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯆꯤꯜꯅꯤ ꯍꯥꯏꯕꯁꯤ ꯆꯤꯅꯥꯒꯤ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡꯗ ꯌꯥꯎꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯑꯎꯟ ꯎꯄꯨ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯆꯤꯜꯅꯤꯒꯤ ꯃꯃꯤ ꯑꯃ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯛ ꯐꯖꯕ ꯑꯀꯟꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯅꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ ꯃꯁꯤꯒꯤꯗꯃꯛ ꯃꯤꯁꯇ꯭ꯔꯦꯁ ꯁ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯈꯟꯅꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯡꯂꯤꯡꯒꯤꯗꯃꯛꯇ ꯑꯃ ꯍꯦꯛꯇ ꯄꯤꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯃꯆꯨ ꯐꯖꯩ ꯐꯖꯗꯦ ꯆꯥꯎꯃꯜꯂꯤꯒ ꯄꯤꯛꯃꯜꯂꯤꯒ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗꯨꯀꯥꯟꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕ ꯇꯥꯔꯝꯃꯤ ꯎꯄꯨ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯡꯂꯤꯡꯅ ꯃꯗꯨ ꯍꯦꯛ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯨꯛꯇꯣꯛꯂꯒ ꯎꯄꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯤꯜꯅꯤ ꯑꯁꯤ ꯌꯥꯎꯍꯟꯕ ꯄꯥꯝꯗꯦ ꯗꯤꯖꯥꯏꯟ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯗꯨꯀꯥꯟꯗ ꯍꯟꯗꯣꯛꯈ꯭ꯔꯣ ꯈꯨꯗꯛꯇ ꯃꯤꯅꯥꯏ ꯑꯗꯨꯅ ꯎꯄꯨ ꯑꯗꯨ ꯗꯨꯀꯥꯟꯗ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯧꯕ ꯎꯄꯨ ꯑꯃ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡꯗ ꯁꯥꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯅꯤꯁꯨꯕ ꯎꯄꯨ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯃꯆꯨ ꯑꯗꯨ ꯌꯥꯛꯃꯜꯂꯤ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯂꯝꯃꯤ ꯑꯍꯨꯝꯁꯨꯕ ꯎꯄꯨ ꯑꯃꯃꯨꯛ ꯁꯥꯍꯜꯂꯝꯃꯤ ꯃꯗꯨꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯑꯔꯣꯏꯕꯗꯗꯤ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯂꯔꯣꯏ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯣꯛꯅꯔꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯀ꯭ꯔꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯀ꯭ꯔꯤ ꯐꯠꯇꯤꯕ ꯑꯁꯤ ꯑꯩ ꯅꯠꯇꯦ ꯅꯪꯅꯤ ꯅꯍꯥꯛ ꯑꯁꯤ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩ ꯑꯃꯨꯛ hana ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯁꯥꯡꯂꯤꯡ ꯑꯁꯤ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯅꯥꯏ ꯑꯁꯤꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯅꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯔꯛꯂꯒ ꯋꯥꯖꯔꯛꯂꯕꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯂꯗꯨꯅ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯎꯄꯨ ꯑꯗꯨ ꯂꯧꯔꯒꯦ ꯄꯩꯁꯥ ꯊꯤꯔꯨꯔꯣ ꯍꯥꯏꯅ ꯃꯤꯅꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ
ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯋꯥꯈꯜ ꯍꯣꯡꯂꯛꯄꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯅꯥꯏ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯃꯃꯤ ꯇꯥꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯥꯗꯣꯛꯂꯒ ꯆꯠꯄꯃꯛꯇꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯒ ꯄꯩꯁꯥ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯨ ꯑꯗꯨ ꯐ꯭ꯔꯤꯗ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯥꯞꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥ 9 ꯇꯥꯡ 16 ꯆꯥꯡꯂꯤꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯥ ꯀꯌꯥ ꯅꯨꯃꯤꯠ ꯀꯌꯥ ꯑꯁꯤꯇꯕꯨ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯁꯤꯡ, ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯦ ꯈꯟꯕꯗꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯁꯤꯜꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯕꯤꯔꯝꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯋꯥꯆꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯋꯥꯆꯥꯎ ꯍꯥꯏꯕꯁꯤ ꯑꯈꯟꯅꯕ ꯆꯤꯌꯔ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯆꯥꯎ ꯑꯁꯤꯗ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯐꯝꯍꯜꯂꯒ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯆꯥꯡꯂꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥꯆꯥꯎ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨ ꯄꯔꯗꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯆꯥꯎ ꯑꯗꯨ ꯕꯣꯔꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ 4ꯅ ꯂꯦꯡꯋꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯡꯂꯤꯡꯒꯤ ꯋꯥꯆꯥꯎ ꯑꯗꯨ ꯑꯉꯥꯡꯕ ꯁꯤꯜꯛꯀꯤ ꯄꯔꯗꯥꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯁꯨꯏꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯍꯥꯏꯅꯕ ꯋꯥꯆꯥꯎꯒꯤ ꯃꯃꯥꯡꯗ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯉꯁꯤ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯈꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯆꯥꯎꯊꯣꯛꯆꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ, ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯎꯟ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯇꯝꯕ ꯑꯈꯟꯅꯕ ꯈꯨꯗꯣꯜꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛꯇꯤ ꯑꯅꯧꯕ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯂꯨ꯫ ꯃꯁꯤꯒꯤ ꯐꯖꯔꯕ ꯈꯨꯗꯣꯜ ꯀꯌꯥ ꯑꯁꯤ ꯅꯍꯥꯛꯅ ꯑꯥꯗ ꯌꯧꯔꯒ ꯌꯦꯡꯂꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ"꯫ ꯑꯗꯨꯕꯨ ꯆꯥꯡꯂꯤꯡꯗꯤ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯔꯝꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯐꯥꯎꯁꯨ ꯎꯅꯗ꯭ꯔꯤꯕ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯃꯤꯗꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯑꯎꯟ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯆꯥꯎ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥ 4 ꯑꯗꯨꯅ ꯆꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯡꯂꯤꯡꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯣꯔꯣꯛ ꯑꯆꯧꯕ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯔꯣꯛ ꯑꯗꯨ ꯂꯩꯈꯣꯝꯒꯤ ꯁꯃꯨꯗ꯭ꯔꯒꯨꯝ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ 4 ꯑꯗꯨꯅ ꯋꯥꯆꯥꯎ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯄꯣꯊꯥꯁꯪ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯆꯥꯡꯂꯤꯡꯗꯤ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯇꯥꯕꯒꯤ ꯃꯈꯣꯜꯂ? ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯑꯇꯣꯞꯄ ꯋꯥꯆꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯋꯥꯆꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯞ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯔꯗꯥ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯋꯥꯆꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯆꯥꯡꯂꯤꯡꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯞꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤ ꯗꯥꯎ ꯀꯌꯥ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯑꯃ ꯀꯧꯁꯤꯜꯂꯗꯨꯅ ꯍꯪꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫
Madudagi minay aduna amuk halaklaga nupi macha asi yamna lairamankhiduna mahaki luhongwa numit asida nupa mayumda karishu puningai leitabana maram oiduna mathwai nungaitana kaplibani. Pau adu tabada Siangling nupi aduda minungsi poklami mahakna khanjaraklami. Mahaki punsida apama khudingmak fangduna lakre adubu maraibak thidabi nupi asidi mahaki haibada karishu leite asigidamakta mahaki mateng khara pangninglami. Sianglingdu makutta paisa yauraktabana maram oiduna mahakna mahaki Aoon upumacha adu maraibak thidabi nupi aduda pithoklagi haina leblami. Madudagi mahakna minai aduda amuk kausilaga upu adu nupi aduda pirunaba hairami. Adubu nupi adu kanana pirakliban upu asi kanana piraklibano haibasidi haidoktanaba hairami. Aduga mahaki mingsu haidoktanaba hairami. Minai aduna upu adu pitokhidanaba haijarami. Adubu Sianglingna yaramde. Mahakna upu adu thuna pirunaba hairami. Minai adusu mahakna hairiba adu pangthoklami. Upu adu pikhibadagi ngasaidagi kapliba nupi adu khudakta kappa tokhirami. Nonglai nungsit adusu ngaihak leiraga lekhi. Madudagi nupa singduna wachau adu amuk thangnaba horaklami. Sianglingna karisu khandana mamana pirakpa Aoon upumacha adu manungda kari yauri haiba fau khandana lamlanba aduda pithoklami. Pung kharagi matungda mahaki anouba mayum aduda yauraklami. Aduga nungthildumaktada luhongbagi thauram adu pangthoklami. Mahaki mamana khanbiba mahaki nupa adu tasengna fajaba chungfiran chaba nupa ama oirami. Asumna matam khara haukhre. Sahi amagi matungda makhoigi fajaraba macha nupa ama fangjarami. Sianglingna taibang malem asida khwaidagi nungaiba harauba nupi haibado ai makni khanjarami. Adubu sahi taruki matungdadi lamdam aduda sathiba ising isau ama thokpadagi makhoigi nungaiba adu loikirami. Siangling amadi mahaki imung manung pumnamak ichau aduda makhoigi leijaba lanthum amadi yum galoinana mangki. Khudong thiningai oireba ichau aduna thumjankraba sahar adudagi nanthoknaba hatu lanjenabada Siangling mahaki mapureba amadi machaga setnarami. Mahakna makhoibu thiba yaba thirami adubu fangba kauba leiramde. Aroibada mahak maithibadu masana yajarami. Mahak atopa miyoi singduga loinana safagadaba atopa sahar amada chatpa tarami. Madu tasingna awaba yamnasu sangma khongchit amani. Sianglingna mahaki mapuroiba amadi machabu amuk hana uva fangani haibasi thajaramde. Mahak mathwai yamna nungairamde. Saharadu yauba matamda makhoi asuki matik soktharami. Maram asina makhoi masel amaga mating pangnaba hotnarami. Noma Sianglingna yamna mathwai nungaitana matomta famlingi nupi ama laklaga hairaklami. Nahak yamna sokthana ure nahak soidana chaklamlamgani. Mafam asida irap laptana nahakna chanaba soidana fangani. Sorok asigi hek makha kumtharaga maral mathum yamna leiba inakhunba nupa ama lei. Mahakna ising ichawna awaba tahalaba upai leichaba miyoi khudingmakta acha athat yeli. Chatlu haurimak mafam aduda nahak chanaba soidana fangani. Sianglingna nupi adubu thagat wahai fongdoklami. Aduga mafam adu thiba chatlami. Mahakna mafam adu yauraklaba matamda mi mayam ama makhuta tenkot amamam pairaga tumina paring sangna leppa adu urami. Adubu Sianglingdi asiguma thabak asi mapunsida amuk faw tawraktri. Asiguma chaina asi amuk faw fanglaktri. Sumna mahakna tenkot paigina mahaki mapa yaurakpa ngairaga leplingai. Mahaki mapi adu sintharagdanaba kanna hotnajarami. Aroibada mahaki mapa yauraklami. Inak khunba nupa adugi minai aduna Sianglingdi tenkot aduda acha athak iroiloina hablami. Madudagi matung lemhauriba pareng adudi chanaba loikirami. Makhoina hayeng amuk hana lakpa tarami. Sianglingna mahagi matungda mi ama kappa makhon tarami. Mahakna mai laithoklubada ahal oirabi nupi ama urami. Mahakna ahal oirabi nupi aduda sum yenglubada mahaki mama ningsinglaklami. Mamana mahaku kayagi mating nungsijaba. Aduga mahakna kayam pukchel pikhiba
ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯁꯦꯡꯂꯤꯡꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ, ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯐꯥꯎ ꯃꯁꯥ ꯃꯊꯟꯇ ꯈꯪꯂꯝꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯤꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯦꯡꯂꯤꯡꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯦꯡꯂꯤꯡꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯧꯔꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯂꯦꯞꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯄꯤꯊꯣꯛꯂꯤꯕꯅꯣ?" ꯁꯦꯡꯂꯤꯡꯅ, "ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯑꯔꯥꯝꯕ ꯈꯧꯔꯥꯡꯕ ꯈꯥꯡꯕ ꯉꯝꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯄꯤꯊꯣꯛꯂꯤꯕꯅꯤ꯫" ꯃꯤꯅꯥꯏ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕꯗꯨ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯊꯕꯛꯅꯤ꯫ ꯅꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯄꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯕꯨ ꯑꯁꯤꯅ ꯊꯤꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯦꯟꯅꯅꯕ꯫ ꯅꯍꯥꯛ ꯊꯕꯛ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ?" "ꯑꯍꯣꯏ, ꯄꯥꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ꯫" ꯁꯦꯡꯂꯤꯡꯅ ꯍꯔꯥꯎ ꯇꯧꯔꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ꯫" ꯃꯤꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥꯛꯅ ꯁꯦꯡꯂꯤꯡꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄా ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯗꯨꯗꯒꯤ ꯁꯦꯡꯂꯤꯡꯒꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯀꯌꯥꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯡꯂꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯐꯕ ꯃꯃꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯁꯤ ꯃꯍꯥꯛ ꯃꯁꯥ ꯇꯣꯏꯅ ꯉꯝꯗꯕꯅ ꯁꯣꯟꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯁꯦꯟꯅꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯤꯁꯛ ꯑꯃ ꯊꯤꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯅꯅꯤꯡꯇꯝꯕ ꯌꯥꯝꯅ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯌꯨꯝꯃꯆꯥ ꯑꯁꯤꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯛꯇ ꯅꯍꯥꯛ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ꯫" ꯁꯦꯡꯂꯤꯡꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯊꯣꯛꯄ, ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯐꯪꯗꯕꯗ ꯊꯦꯝꯕ ꯌꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ, ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨ ꯃꯆꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯔꯤꯉꯩ ꯕꯣꯜ ꯑꯗꯨ ꯌꯨꯝ ꯃꯆꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯤꯡꯉꯥꯏ ꯍꯧꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯕꯣꯜ ꯑꯁꯤ ꯄꯥꯝꯃꯤ, ꯃꯁꯤ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯒꯗꯕꯅꯤ꯫" ꯁꯦꯡꯂꯤꯡꯅ ꯃꯍꯥꯛ ꯌꯨꯝ ꯃꯆꯥ ꯑꯗꯨꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ, ꯅꯤꯡꯉꯥꯏ ꯑꯁꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯦꯡꯂꯤꯡ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯦꯡꯂꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯗꯦ꯫ ꯁꯦꯡꯂꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯃꯆꯥ ꯑꯁꯤꯗ ꯆꯪꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯪꯂꯨꯔꯕꯗꯤ ꯑꯩ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯠꯂꯅꯤ꯫" ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯋꯥ ꯂꯧꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨ ꯍꯧꯅ ꯀꯞꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯁꯦꯡꯂꯤꯡꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯝꯃꯤ, ꯀꯅꯥꯝꯇꯁꯨ ꯎꯗ꯭ꯔꯦ꯫ ꯐꯪꯂꯕꯗꯤ ꯃꯍꯥꯛ ꯌꯨꯝ ꯃꯆꯥ ꯑꯗꯨ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯃꯆꯥ ꯑꯗꯨ ꯑꯆꯤꯛꯄ ꯑꯏꯪꯕ ꯃꯟꯗꯤꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯁꯤꯜꯛꯅ ꯀꯨꯞꯁꯤꯜꯂꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯃꯆꯥ ꯑꯃꯒ ꯑꯌꯦꯛꯄ ꯂꯥꯏ ꯈꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯑꯑꯣꯟ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯃꯛꯅ ꯎꯔꯤꯕꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ
ꯑꯗꯨ ꯅꯍꯣꯡꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ, ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯄꯨꯝꯅꯃꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯀꯞꯂꯝꯃꯤ, ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯨꯝꯕꯨ ꯑꯗꯨꯅꯤ, ꯃꯤꯁꯇ꯭ꯔꯦꯁ ꯂꯨ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯇꯨꯡꯗ ꯂꯦꯞꯂꯝꯃꯤ꯫ "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤ?" ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯕꯣꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨꯗ ꯆꯪꯗꯕ ꯌꯥꯗꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯅꯕ ꯑꯉꯥꯡ ꯑꯁꯤ ꯊꯦꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯂꯅꯥꯏ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯩ", ꯁꯦꯡꯂꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯦꯡꯂꯤꯡꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ "ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯅꯣ?" ꯁꯦꯡꯂꯤꯡꯅ "ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯎꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯑꯋꯨꯟ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯏꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕꯅꯤ", ꯃꯤꯁꯇ꯭ꯔꯦꯁ ꯂꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ?" ꯑꯗꯨꯒ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ "ꯑꯩꯍꯥꯛ ꯑꯁꯦꯡꯕꯗꯨ ꯍꯥꯏꯖꯒꯦ" ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯨꯅ ꯁꯦꯡꯂꯤꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ ꯑꯁꯤꯒꯤ ꯆꯤꯌꯔ ꯑꯃ ꯄꯤꯁꯤꯜꯂꯛꯎ"꯫ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯅꯥꯏ ꯑꯃꯅ ꯐꯝꯅꯕ ꯆꯤꯌꯔ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕꯗꯨ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯒꯤ ꯌꯥꯊꯪꯗꯤ ꯏꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯅ ꯁꯦꯡꯂꯤꯡꯕꯨ ꯐꯝꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯡꯂꯤꯡ ꯑꯗꯨꯃꯛ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯉꯥꯡꯕꯗꯤ ꯇꯁꯦꯡꯅ ꯀꯤꯔꯝꯃꯤ꯫ ꯂꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯦ?" "ꯊꯥ 9ꯒꯤ ꯇꯥꯡ 13, ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ", ꯁꯦꯡꯂꯤꯡ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯑꯉꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯎꯄꯨ ꯃꯆꯥ ꯑꯁꯤ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ?" ꯁꯦꯡꯂꯤꯡꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯨꯈꯤꯕ ꯇꯝꯊꯤꯕ ꯅꯣꯡ ꯑꯃꯅ ꯋꯥꯆꯥꯎ ꯃꯗꯨꯗꯒꯤ ꯇꯣꯡꯈꯤꯕ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯕꯗꯒꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯁꯦꯡꯂꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯨꯔꯨ ꯈꯨꯗꯛꯇ ꯀꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ "ꯍꯦ ꯅꯨꯡꯁꯤꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯌꯥ ꯄꯤꯔꯛꯈꯤ꯫ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯅꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯅꯪꯅ ꯄꯤꯔꯛꯄ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯉꯛꯄ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯖꯦꯠ ꯃꯆꯦꯠ ꯑꯁꯤꯁꯨ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯑꯁꯦꯡꯕ ꯖꯦꯠ ꯃꯆꯦꯠ ꯑꯗꯨ ꯂꯧꯈꯠꯂꯒ ꯁꯦꯡꯂꯤꯡꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯆꯍꯤ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯖꯦꯠ ꯃꯆꯦꯠ ꯑꯁꯤ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄ ꯅꯨꯄꯥ ꯑꯃꯗ ꯁꯥꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯀꯔꯕꯥꯔ ꯑꯃꯁꯨ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯛꯄꯗꯒꯤ ꯖꯦꯠ ꯑꯗꯨ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯊꯥꯟꯗꯣꯛꯄ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯖꯦꯠ ꯑꯗꯨ ꯑꯩꯅ ꯎꯄꯨ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯔꯝꯅ ꯊꯤꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯟꯗꯤꯔ ꯃꯆꯥ ꯑꯁꯤ ꯁꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯄꯦꯟꯖꯔꯦ꯫ ꯅꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯊꯥꯒꯠꯄ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯖꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯋꯨꯟ ꯎꯄꯨ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯤꯔꯣ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯐꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯈꯟꯅꯕ ꯑꯣꯏꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯂꯤꯕꯅꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯝꯃꯤ ꯁꯦꯡꯂꯤꯡ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯝꯃꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯈꯪꯏ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯆꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯃꯤ ꯊꯥꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯍꯜꯂꯨꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯤꯁꯇ꯭ꯔꯦꯁ ꯁꯦꯡꯂꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛ ꯄꯨꯟꯅ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯍꯟꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡꯗꯨꯅ ꯂꯣꯏꯅꯅ ꯁꯦꯡꯂꯤꯡꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯂꯝꯃꯤ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯗꯨꯅ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯄꯨꯝꯅꯃꯛ ꯇꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯁꯦꯡꯂꯤꯡ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯋꯨꯟ ꯎꯄꯨ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯀꯥꯎꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯈꯛꯇꯗ ꯂꯥꯛꯀꯅꯤ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ